Hi, ꯏꯇꯥꯎꯕꯤꯁꯤꯡ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯔꯤ ꯉꯁꯤꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯉꯔꯥꯡ ꯇꯥꯡ 19ꯗ ꯃꯥꯔꯆꯀꯤ ꯇꯥꯡ 19ꯗ ꯇꯥꯈꯤꯕ ꯂꯦꯟ ꯃꯌꯥꯝꯗꯣ ꯑꯗꯨꯗꯨꯅ ꯑꯩꯒꯤ ꯍꯤꯡꯒꯣꯜꯗ ꯊꯥꯕ ꯊꯕꯤ ꯍꯥꯏꯇꯥꯔꯦꯀꯣ ꯊꯕꯤ ꯃꯄꯥꯟ ꯁꯥꯅ ꯄꯥꯟꯕ ꯍꯧꯔꯕꯁꯦ ꯂꯣꯏꯅꯃꯛ ꯐꯨꯗꯠꯄꯤꯔꯝꯃꯦ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯃꯣꯔꯣꯛ ꯊꯥꯕ ꯃꯣꯔꯣꯛꯀꯤꯁꯨ ꯃꯇꯣꯟ ꯂꯣꯏꯅꯃꯛ ꯇꯦꯛꯑꯦ ꯑꯗꯩꯗꯤ ꯃꯔꯤ ꯍꯥꯞꯄꯒ ꯁꯨꯝ ꯇꯧꯔꯛꯀꯦ ꯁꯤ ꯃꯔꯤ ꯍꯥꯞꯄꯒ ꯁꯤ ꯂꯩꯔꯤꯕꯁꯤ ꯍꯋꯥꯏꯁꯥꯡꯕꯤꯅꯤ ꯁꯤꯗ ꯄꯔꯦꯡ ꯑꯃ ꯑꯅꯤꯈꯛ ꯊꯥꯕꯅꯤ ꯁꯤꯒꯤ ꯍꯋꯥꯏꯁꯥꯡꯕꯤ ꯃꯔꯤ ꯃꯇꯣꯟꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯦꯟꯅ ꯐꯨꯗꯠꯇꯅ ꯂꯣꯏ ꯄꯠꯂꯦ ꯌꯦꯡꯉꯣ ꯑꯩꯁꯤ ꯊꯕꯤꯁꯤ ꯄꯥꯟꯕ ꯍꯧꯔꯕꯅꯤ ꯁꯤꯗ ꯌꯦꯡꯉꯣ ꯁꯤ ꯄꯥꯟꯕ ꯍꯧꯔꯕ ꯊꯕꯤꯁꯤ ꯁꯤꯃ ꯉꯔꯥꯡ ꯂꯦꯟꯅ ꯂꯣꯏ ꯐꯨꯗꯠꯂꯝꯃꯦ ꯌꯥꯝꯅ ꯁꯪꯅ ꯐꯖꯔꯝꯃꯕꯗꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯄꯠꯂꯦ ꯉꯔꯥꯡꯒꯤ ꯅꯣꯡꯗꯨꯗ ꯉꯔꯥꯡꯒꯤ ꯂꯦꯟꯗꯨꯅ ꯐꯨꯗꯠꯄꯤꯔꯝꯗꯅ ꯑꯩ ꯁꯤ ꯌꯦꯡꯉꯣ ꯁꯤꯗ ꯊꯕꯤ ꯁꯤ ꯊꯕꯤꯅꯤ ꯇꯨꯁꯤ ꯁꯤꯗ ꯄꯥꯜꯂꯤꯁꯤ ꯊꯕꯤꯅꯤ ꯃꯌꯦꯛꯇꯤ ꯁꯦꯡꯗ꯭ꯔꯦ ꯑꯁꯤ ꯊꯕꯤꯅꯤ ꯊꯕꯤ ꯄꯥꯜꯂꯕ ꯃꯄꯥꯝꯕꯤꯁꯦ ꯉꯔꯥꯡꯒꯤ ꯂꯦꯟꯗꯨꯅ ꯇꯧꯕꯤꯔꯝꯃꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯂꯣꯏꯅꯃꯛ ꯁꯤꯒꯁꯦ ꯇꯦꯛꯇꯅ ꯁꯤ ꯀꯟꯗꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯂꯦꯟꯅ ꯂꯣꯏ ꯐꯨꯗꯠꯂꯝꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯏꯁꯤꯡ ꯇꯨꯡ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯑꯃꯨꯛ ꯅꯣꯡ ꯆꯨꯈꯤꯕ ꯉꯔꯥꯡ ꯂꯦꯟ ꯇꯥꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯤꯡꯒꯣꯜꯗꯁꯨ ꯀꯨꯝꯃꯛꯇ꯭ꯔꯦ ꯑꯗꯩꯗꯤ ꯉꯁꯤ ꯑꯌꯨꯛꯇ ꯀꯨꯝꯒꯦ ꯇꯧꯕꯁꯨ ꯅꯣꯡ ꯆꯨꯅ ꯉꯁꯤꯁꯨ ꯀꯨꯝꯃꯛꯄ ꯉꯝꯗ꯭ꯔꯦ ꯅꯨꯡꯊꯤꯟꯗ ꯉꯁꯥꯏ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗ ꯑꯩꯁꯦ ꯀꯨꯝꯃꯛꯑꯝꯕꯅꯤ ꯀꯨꯝꯃꯛꯑꯝꯃꯒ ꯂꯩꯔꯝꯃꯤꯕ ꯀꯟꯗꯤꯁꯟꯁꯦ ꯁꯤꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯎꯔꯝꯃꯅꯤ ꯑꯩꯒꯤ ꯊꯕꯤ ꯐꯖꯕꯗꯣ ꯍꯥꯏꯗꯤ ꯇꯒꯠ ꯇꯦꯛꯑꯒ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯂꯩꯕꯗꯣ ꯎꯔꯝꯃꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯂꯦꯟꯗꯨꯅ ꯍꯧꯖꯤꯛꯁꯤ ꯇꯧꯔꯝꯃꯤꯁꯤ ꯌꯦꯡꯉꯣ ꯄꯨꯔꯥ ꯐꯤꯕꯝ ꯑꯃ ꯀꯥꯏꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯒꯤ ꯀꯥꯂꯦꯟ ꯊꯕꯤꯁꯦ ꯁꯤꯁꯦ ꯉꯁꯥꯏ ꯌꯦꯡꯉ ꯃꯇꯨꯡꯗ ꯑꯩꯁꯦ ꯍꯥꯔ ꯈꯔ ꯍꯥꯞꯀꯦꯅ NPK ꯅꯍꯥꯟ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕꯅ ꯗꯦꯠ 20/6ꯗ ꯐꯪꯕꯅꯦꯕ KG 5 ꯈꯛꯇꯪ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯑꯗꯨꯒ ꯉꯁꯤꯁꯦ ꯍꯥꯔꯁꯦ ꯃꯈꯣꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯄꯒꯗꯤ ꯁꯤ ꯈꯔ ꯐꯒꯠꯂꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯣꯡꯁꯨ ꯆꯨꯔꯤꯕꯅꯤꯅ ꯅꯣꯡ ꯑꯩꯅ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯁꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯅꯣꯡꯅ ꯑꯗꯨꯝ ꯇꯧꯔꯒ ꯐꯒꯗ꯭ꯔꯥꯅ ꯑꯩꯅ ꯈꯟꯗꯅ ꯕꯣꯛꯁꯇꯨ ꯑꯃꯨꯛ ꯀꯥꯏꯊꯣꯛꯆꯔꯨꯕꯅꯤ ꯀꯥꯏꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ NPKꯗꯨꯁꯨ NPK ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯃꯅꯨꯡꯗ ꯑꯩ ꯄꯣꯠꯇꯨꯒꯤ ꯐꯣꯇꯣ ꯍꯥꯞꯄꯛꯀꯦ ꯁꯤꯗ ꯑꯗꯨ ꯑꯩꯁꯤ ꯃꯊꯥ ꯁꯥꯔꯦ ꯀꯩꯅꯣ ꯍꯥꯔꯅꯦꯅ ꯂꯩꯔꯒ ꯍꯥꯔꯁꯨ ꯑꯃꯨꯛ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯗꯩꯗꯤ ꯁꯤꯒꯤ ꯊꯕꯤꯁꯤꯁꯨ ꯉꯔꯥꯡ ꯂꯦꯟꯅ ꯂꯣꯏ ꯐꯨꯗꯠꯈꯤꯕꯒꯤ ꯐꯨꯗꯠꯈꯤꯕꯒꯤ ꯃꯊꯥ ꯁꯥꯔ ꯂꯩꯔꯤꯉꯩꯗꯨꯗ ꯍꯧꯖꯤꯛ ꯀꯥꯂꯦꯟ ꯊꯕꯤꯁꯦ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤ ꯆꯥꯎꯕ ꯍꯧꯔꯕꯅꯦꯕ ꯁꯨꯃꯥꯏꯅ ꯌꯥꯎꯔꯕꯅꯦꯕ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯁꯤ ꯂꯣꯏꯅꯃꯛ ꯂꯦꯟꯅ ꯐꯨꯗꯠꯇꯅ ꯆꯂꯥꯛ ꯁꯥꯔꯦ ꯍꯧꯖꯤꯛ ꯁꯟ ꯆꯪꯉ ꯅꯩꯔꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨ NPKꯗꯨꯁꯨ ꯑꯃꯨꯛ NPK ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯩꯗꯤ ꯑꯩ ꯈꯜꯂꯦ ꯃꯁꯤꯕꯨ ꯀꯁꯇꯃꯔ ꯀꯦꯌꯔꯗ ꯐꯣꯟ ꯇꯧꯁꯤꯔꯥꯅ ꯁꯨꯝ ꯈꯜꯂꯛꯄꯗꯒꯤ KG 5ꯅꯦꯕ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯔꯤꯗꯣ KG 5ꯗꯣ ꯂꯨꯄꯥ ꯀꯩꯅꯣ 1950ꯗ ꯑꯗꯨꯒꯗꯤ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅꯕꯨꯗꯤ ꯐꯖꯅ ꯔꯦꯁꯄꯣꯟꯁ ꯄꯤꯔꯛꯑꯦ ꯐꯣꯇꯣ ꯄꯤꯔꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯅ ꯇꯧꯔꯒ ꯑꯩ ꯐꯣꯇꯣ ꯍꯥꯞꯄꯦ ꯈꯣꯠꯂꯦ ꯇꯧꯔꯦ ꯑꯗꯨꯒ ꯃꯣꯏꯅ ꯄꯩꯁꯥꯗꯨꯕꯨꯗꯤ ꯍꯟꯗꯣꯔꯛꯑꯦ ꯄꯣꯠꯇꯨꯗꯤ ꯃꯣꯏ ꯂꯧꯔꯔꯣꯏ ꯅꯣꯟ ꯔꯤꯇꯔꯅꯦꯕꯜ ꯑꯥꯏꯇꯦꯝꯅꯦꯅ ꯑꯩꯉꯣꯟꯗ ꯌꯧꯔꯛꯄ ꯄꯣꯠꯇꯨꯕꯨꯗꯤ ꯃꯣꯏ ꯂꯧꯔꯔꯣꯏ ꯍꯥꯏ ꯑꯗꯣ ꯄꯩꯁꯥꯗꯣ ꯀꯦꯁ ꯑꯣꯟ ꯗꯦꯂꯤꯚꯔꯤꯗ ꯇꯧꯕꯅꯤꯅ ꯃꯣꯏ ꯑꯦꯃꯥꯖꯣꯟꯒꯤ ꯚꯥꯎꯆꯔꯗ ꯑꯣꯏꯅ ꯔꯤꯐꯟ ꯇꯧꯔꯒꯦꯅ ꯄꯨꯡ 2ꯒꯤ ꯃꯅꯨꯡ ꯉꯁꯥꯏ ꯄꯨꯡ 1 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯣ ꯑꯗꯩꯗ ꯉꯁꯥꯏ ꯄꯨꯡ 11 ꯑꯗꯨꯋꯥꯏꯗ ꯑꯩꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯗꯨꯅ ꯄꯨꯡ 1 ꯈꯔ ꯍꯦꯜꯂꯛꯄ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 5 ꯇꯔꯨꯛ ꯑꯗꯨꯋꯥꯏꯗ ꯑꯦꯃꯥꯖꯣꯟ ꯚꯥꯎꯆꯔ ꯑꯣꯏꯅ ꯂꯥꯛꯑꯦ ꯆꯍꯤ ꯑꯃꯒꯤ ꯚꯦꯂꯤꯠꯇ ꯑꯗꯨꯕꯨꯗꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯍꯥꯔꯗꯣ ꯐꯪꯗ꯭ꯔꯒꯁꯨ ꯑꯣꯟꯅꯗꯅ ꯄ꯭ꯔꯗꯛꯇꯣ ꯐꯪꯉꯒꯁꯨ ꯄꯩꯁꯥꯕꯨꯗꯤ ꯔꯤꯇꯔꯟ ꯐꯪꯉꯦꯕꯨ ꯑꯩꯅ ꯍꯥꯔꯗꯣ ꯍꯥꯞꯄꯒꯦꯅ ꯇꯧꯔꯀꯥꯟꯗ ꯍꯥꯔꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦꯗꯤ KG 5 ꯃꯨꯛꯇꯣ ꯑꯩꯅ ꯁꯤꯒꯤ ꯂꯧ ꯁꯪꯒꯝꯒꯤ ꯆꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯪꯒꯝꯒꯤ ꯆꯥꯡꯁꯤꯗ KG 2ꯒꯤ ꯆꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯃꯈꯣꯡꯗ ꯈꯖꯤꯛ ꯈꯖꯤꯛꯁꯦ ꯍꯥꯞꯄꯒ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯇꯧꯕꯅꯦꯕ ꯂꯣꯏꯅꯃꯛ ꯐꯨꯗꯠꯂꯝꯃꯕꯅꯤꯅ ꯈꯤꯇꯪ ꯃꯁꯥꯗꯣ ꯔꯤꯀꯚꯔ ꯇꯧ ꯉꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯔꯗꯣ ꯍꯥꯞꯀꯦꯅ ꯇꯧꯖꯕꯅꯦ ꯑꯗꯨꯕꯨ ꯍꯥꯔꯗꯨꯗꯤ ꯐꯪꯗ꯭ꯔꯦ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯅ ꯑꯗꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯅꯍꯥꯟ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯇꯧꯔꯒ
ꯁꯤꯖꯤꯟꯅꯈꯤꯕꯒꯤ ꯀꯦꯖꯤꯗꯤ ꯐꯥꯗ꯭ꯔꯦ ꯀꯦꯖꯤꯗꯒꯤ ꯈꯤꯇꯪ ꯇꯥꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒ꯭ꯔꯥꯝ 150ꯒꯨꯝꯕꯒꯤ ꯆꯥꯡꯗꯤ ꯂꯩ ꯑꯩꯉꯣꯟꯗ ꯑꯗꯩꯗꯤ ꯌꯨꯔꯤꯌꯥꯁꯨ ꯈꯤꯇꯪꯗꯤ ꯂꯩ ꯑꯗꯩꯗꯤ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯁꯨ ꯂꯩ ꯈꯔ ꯄꯥꯇꯤꯟ ꯀꯦꯖꯤ 10ꯒꯤꯗꯣ ꯑꯃ ꯂꯧꯕꯅꯦ ꯑꯗꯣ ꯃꯊꯟꯗ ꯈꯔ ꯌꯥꯎꯔꯤ ꯑꯗꯨ ꯌꯥꯎꯕꯗꯣ ꯂꯣꯏꯅꯃꯛ ꯆꯥꯏꯕꯗꯤ ꯀꯣꯟꯅꯔꯔꯣꯏ ꯑꯗꯣ ꯈꯔ ꯈꯔ ꯆꯥꯏꯁꯤꯔꯥꯅ ꯇꯧꯔꯒ ꯍꯧꯖꯤꯛꯁꯦ ꯀꯨꯝꯊꯔꯛꯄꯅꯦ ꯑꯗꯣ ꯊꯕꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯊꯕꯤꯁꯤꯗꯤ ꯄꯨꯔꯥ ꯈꯪꯗꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯉꯔꯥꯡ ꯈꯛꯇꯪ ꯇꯧꯈꯤꯕꯅꯤꯅ ꯉꯁꯤꯁꯦ ꯃꯥꯔꯁꯀꯤ ꯇꯥꯡ 24ꯅꯤ ꯊꯕꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯕ꯭ꯔꯤꯠꯀꯤ ꯊꯕꯤꯗꯨꯁꯨ ꯃꯄꯥꯝꯕꯤꯗꯤ ꯏꯆꯥꯎ ꯆꯥꯎꯗꯅ ꯁꯨꯃꯥꯏꯅ ꯄꯥꯜꯂꯕꯅꯦꯕ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨ ꯁꯤ ꯃꯄꯥꯝꯕꯤ ꯈꯨꯗꯤꯡꯃꯛ ꯁꯤ ꯑꯃ ꯅꯠꯇ꯭ꯔ ꯑꯅꯤ ꯂꯣꯏ ꯄꯥꯜꯂꯕꯅꯦ ꯊꯕꯤꯅꯤꯁꯦ ꯃꯄꯥꯟ ꯁꯥꯏꯠꯁꯤꯡꯁꯦ ꯁꯤ ꯊꯕꯤ ꯉꯥꯛꯇꯅꯤ ꯁꯤꯗ ꯌꯦꯡꯉꯨ ꯁꯤ 2 ꯄꯥꯜ ꯂꯩꯔꯦ ꯁꯤꯗ ꯁꯤꯁꯨ ꯄꯥꯜꯂꯦ ꯍꯥꯏꯗꯤ ꯂꯩꯁꯤ ꯉꯔꯥꯡ ꯂꯦꯟꯗꯨꯅ ꯊꯣꯝꯇꯠꯍꯟꯕꯩ ꯇꯨꯔꯦ ꯌꯦꯡꯉꯨ ꯁꯤ ꯄꯥꯜꯂꯦ ꯁꯤꯗ ꯁꯤ ꯇꯦꯛꯑꯦ ꯁꯤꯁꯨ ꯄꯠꯂꯦ ꯄꯥꯟꯗꯤ ꯄꯥꯜꯂꯦ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯂꯦꯟꯗꯣ ꯌꯥꯝ ꯊꯤꯅ ꯑꯩꯉꯣꯟꯗꯗꯤ ꯃꯥꯡꯖꯔꯦ ꯍꯥꯏꯇꯥꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ꯁꯤ ꯊꯕꯤꯁꯤ ꯁꯤ ꯇꯠꯂꯒ ꯇꯥ ꯂꯩꯔꯦ ꯁꯣꯝꯗ ꯌꯦꯡꯉꯣ ꯁꯤꯁꯨ ꯊꯕꯤ ꯀꯟꯗꯤꯁꯟꯁꯦ ꯃꯄꯥꯝꯕꯤꯁꯤ ꯊꯕꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯌꯥꯎꯔꯕꯅꯦ ꯁꯤ ꯃꯥꯔꯁꯀꯤ ꯇꯥꯡ 28ꯁꯤꯗ ꯁꯨꯃꯥꯏꯅ ꯀꯥꯂꯦꯟ ꯊꯕꯤꯁꯦ ꯁꯨꯃꯥꯏꯅ ꯆꯥꯎꯕ ꯌꯥꯎꯔꯕꯅꯤ ꯐꯖꯔꯕꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯁꯂꯥꯛ ꯁꯥꯔꯦ ꯈꯪꯗꯦ ꯁꯤ ꯑꯣꯏꯔꯛꯈꯤꯗ꯭ꯔꯥ ꯑꯣꯏꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯔ ꯈꯤꯇꯪ ꯂꯩꯔꯤꯁꯤ ꯑꯃꯨꯛꯇꯪ ꯃꯈꯣꯡꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯥꯞꯆꯤꯜꯂꯒ ꯌꯦꯡꯉꯒꯦ ꯑꯩꯅ ꯍꯥꯞꯇꯧꯔꯤꯕ ꯍꯥꯔꯁꯦ ꯑꯝꯇꯪ ꯎꯠꯆꯔꯛꯀꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯄꯒ ꯌꯦꯡꯒꯦ ꯇꯧꯔꯤꯕ ꯍꯥꯔꯁꯦ ꯁꯤꯗ ꯂꯩꯔꯦ ꯌꯥꯝꯗꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛ ꯑꯣꯏꯒꯗ꯭ꯔꯥ ꯁꯤꯁꯤꯅ ꯀꯦꯖꯤ ꯃꯈꯥꯏꯃꯨꯛꯁꯤꯅ ꯃꯌꯥꯝꯁꯦ ꯃꯔꯨ 5-6 ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯞꯄꯒ ꯌꯦꯡꯉꯒꯦ ꯁꯤꯗ ꯑꯩꯅ ꯇꯣꯠꯁꯟꯅꯔ ꯄꯨꯔꯛꯏꯁꯦ ꯃꯥꯏꯀ꯭ꯔꯣꯅ꯭ꯌꯨꯇ꯭ꯔꯤꯌꯦꯟꯠ ꯁꯤ ꯑꯃꯨꯕꯁꯦ ꯑꯗꯒꯤꯗꯤ ꯌꯨꯔꯤꯌꯥ ꯈꯤꯇꯪꯒ ꯑꯗꯩꯗꯤ NPK 19-19-19ꯗꯣ ꯑꯗꯨ ꯈꯖꯤꯛꯇꯪꯒ ꯑꯩꯁꯦ ꯊꯕꯤꯁꯦ ꯂꯣꯏꯅꯃꯛ ꯊꯨꯡꯅꯕꯗꯤ ꯆꯥꯏꯔꯣꯏ ꯑꯉꯝꯕ ꯈꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯝꯕ ꯈꯔ ꯈꯖꯤꯛ ꯈꯖꯤꯛ ꯃꯈꯣꯡꯗ ꯆꯥꯏꯔꯒꯦ ꯑꯗꯨꯒ ꯌꯦꯡꯉꯒꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯟꯗꯛꯀꯤ 2023ꯒꯤ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ